yenglaba amadi tara matungda lana seasonna danaba viewers punamakta request tawzari madudi haiba program asi educational purpose kidamakta semjaba program amani amadi adomadomna henasu khanglamba yai adubu khanglamdragasu program asidagi khangba yabagi tanja adu ekoi puna lawminasi madudi ekoina khangi madudi sem sabana sangda kanaba kaya mapi mase koina hairudragasu khangaba ngaktani adubu sem dagi koina section gadaba amadi angang macha singda ekoina sem pija matamda sem gi marusi ekoina yari makai chahandanaba adomna section bi batai madudi sem sabana ekoi gi haksangi arumba hanthali amadi ekoi gi heart su mathau fazana tawbada mating pangi amadi ekoina diabetes leiba patient su sem pijabana kanaba kayam fangi amadi yamna lukraba laina hairagadi cancer haiba laina sisu thingbada masinasu khajiktor su mating pangi haibatai aduga amaramda asthma haiba laina sisu thenglabada sem sabana aduki matik kanaba kaya ama sem sabana ekoi mewi haksangda kanaba kaya ama piri adugu sem sabana ekoi mewda kanaba kaya ama piragasu sem maru sabana ekoi mewu siba yaba amadi sibningai gi oiba hu chenba posak yawi haibasi kanamdana khangamba yai or natraga khanglamdaba yai ekoi mewbana chariba sem asigi manungda yawriba sem gi maru asida ami gadalin hairiba content asi yawbana maram oiraga hairiba content asina ekoi gi cyanide hairiba poison asi release tawi maram aduna sem gi maru asidagi ekoina hairiba hu chenba posak asi thokpana maram oiraga sem maru yamna cha matamda ekoi miyobada sokhaningai oiba amadi siba yabagi hairiba masak asi yawbana maram oiraga sem chabada amadi sem gi maru da yawriba pot adu karino khangdabana sem maru yamna chabada kanaba kasu oiba leite maram aduna adomna sem cha matamda section gadaba amana adomna hairiba program asi khanglabanina amadi tarabanina sem chabana kanaba pirakasu sem gi maruda kanaba yaude amadi mi siba yai haiba pot adu yaubu maram oiraga pikliba angang singda sem cha matamda section ningai oiba adomni step lokhat pa yabagi kudong saba du program asigi soidana phangmirangani haina khanjai sem piece tarani pana ekoi mioiba sahi humdra suruba mioi amabu irai laina hatpa yaba amade hatpa ngambagi sakti adu mangonda yauri hairiba si sem manungda yauriba mahaki maru aduna kupna sugaiduna mafon thokna powder ama ohela matungda chana thaknaba posakta yalaba amadi pijar matamda hairiba sahi humdra suruba mioi amabu irai laina hatpa ngambagi posak adu masak adu di sem gi maruda yawi haizabatai sem gi maru asi charakna 0.7 gram lumba maramna sem gi maru chamaga nifu humdoina haiba hu asi puthopa ngami amadi haiba posak asdagi gram chamana haiba sahi humdra surba mioi amabudi irai laina manghanba takhanba ngambagi mangonda sakti adu yawi haizabatai amaramda yamna pikna parabada gram amadagina ani hairiba sem maru asina aikoi miyobagi haksangbu hairiba asina manghanba yabagi posu leitabadi nate maram aduna hairiba gram amana manghanba yabagi oithokpa leibana sahi humdra surba miyoi amada gram humdra khatana hairiba miyoi adubu manghanba yabagi oithokpa lei haina ikoi ki yamna chauna leiriba Google search engine dasu hairiba asi fazana iduna takli amadi hairiba asina charo matungda haksangda oirakpa yaba maki symptom sing adudi oninga fawba thabak naba gyan mangba heartbeat kan khalakpa sor honba waslakpa hairiba kaya si hairiba sem maru chabana amadi haksangda mangalakpa yaba singi manungda yauri amadi pizariba program asi amadi information asi adomda kanaba ama natraga kanadaba ama ani thokna soidan lairamani khali adubu
ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯐꯠꯇꯕꯗ ꯑꯃꯗꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯅꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯄꯤꯌꯨ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯑꯃꯗꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯑꯗꯣꯝꯗ ꯒ꯭ꯌꯥꯟ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯟꯗꯣꯛꯅ ꯇꯥꯛꯆꯕꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯣꯝꯕꯨ ꯐꯠꯇꯅꯕ ꯑꯃꯗꯤ ꯐꯠꯇꯅꯕ ꯂꯝꯕꯤꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯨꯡꯅꯠ ꯅꯠꯇꯦ ꯍꯥꯏꯅ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯃꯗꯤ ꯁꯦꯝ ꯆꯥꯕꯅ ꯀꯥꯟꯅꯕ ꯄꯤꯕ ꯑꯃꯗꯤ ꯁꯦꯝ ꯃꯔꯨ ꯆꯥꯕꯅ ꯀꯥꯟꯅꯗꯕ ꯍꯛꯆꯥꯡꯗ ꯃꯥꯡꯍꯟꯕ ꯌꯥꯕ ꯑꯗꯨ ꯑꯅꯤ ꯊꯣꯛꯅ ꯇꯥꯛꯆꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤ ꯄꯨꯝꯅꯃꯛꯄꯨ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ